अहानबद मरोइब पाउ कोकोमीना हयेंग नुंथिल पुंग अमदगी लेंगाक्ता मियामगी वाहंग खोंगचत चटनबा थौरांग तौख्रे उखरुल डिस्ट्रिक्ट के मुलाम विलेज ता खुथोकनबदा कुकी मिलिटेंट अनि लेखिद्रे सिरारा खोंग मनाक्ता कुकी मिलिटेंट सिंगे एम्बुस्टा नागा विलेज गार्ड अमसीरे अहुम सोकले अमदी ट्रोंगलाउबी थौदो की मतुंगदा गेलमोलदा सीआरपीएफ ना नोंमै कापता लेखिद्रबा मियोय अहुंगी हक्सांग ngasi लैरोल चनख्रे खुरमजरी ISTV गी नुमिदांग की मणिपुरी पाउ मियेंग ताबरिब सिंगबु तराम नोकचरी पाउ संदोंग पिजरी कोकोमीना सिंदुना हयेंग नुंथिल पुंग अमा ताबदगी पांगथोकदौरिबा लेंगाक्ता मियामगी वाहंग खोंगचत मणिपुर मियाम पुंबना सरुक यामिनादुना यामना डेमोक्रेटिक अमदी पीस ओइबा खोंगचत अमगा लोइनना लेंगाकी ओइबा चपचाबा फिरेब अदु खंगमिनसी हाइरे हिरमसिगी मतंगदा ngasi lamphel pata laiba kokomigi office ta pangthokiba paugi mifam aduda kokomigi convener YK Diren ngasi fauba manipur lengak ki maikai chahi ahum fazilaklaba irang asigi matangda chapchaba thabak amata paikhatana lakpadagi kokomina khongjang kaya changsinduna lakle खोंगजंग सिंगे सरुकम ओइना हयेंग से चीफ मिनिस्टर सेक्रेटरी तमना मियामगी खोंगचत अमा नुंगथिल पुंग अमा ताबदगी माइकै क्यादगी लाकपिदुना वहंग तरुक मणिपुर लेंगाक अमदि इंडिया गवर्नमेंटना मणिपुरगी अलहोमी सिंग मुथतनबा चथरिबा प्रॉक्सी वार असे थौना लैना लेपहनबा तक्सिनबा ngamlaroidra मणिपुर लेंगाकना मणिपुरदगी कुकी नार्को टेररिज्म मुथतलरोइद्रा ट्रोंगलाउबीदा अंगांग हाटपा मसुंग टीएम का सोमदा तांकुल मिचमनी हाटपा टेररिस्ट सिंग फादुना वायल चथरगा मियामदा जस्टिस फंगलोइद्रा मणिपुर लेंगाकना ट्रोंगलाउबीदा सीआरपीएफ न मिचम अहुम हाटकिबा दु जुडिशियल इंक्वायरी तौरगा मरालैबा सीआरपीएफ पर्सनल सिंगी मथक्ता एक्शन लौखटलरोइद्रा मणिपुर लेंगाकना आईडीपी सिंग अककनबा मतमगी मनुंगदा मयुमयुमदा हंजिल हन्ननबा थबक लौखटलरोइद्रा अमदी मणिपुर लेंगाकना सु एब्रोगेट तौररोइद्रा हाइबा वाहंग तरुक असि हंगलदुना लेंगाकी चपचाबा पाउखुम लौमिनासे असिगुम्बा खोंगचत असिदा मियाम पुंबना मपुंग फाना सरुक यामिनादुना मणिपुर कन्ननबा होटनमिनासे हाइखे लेंगाक्सिना मसक थोपा तब अमा फाव तौते तरुक्तबदुना मनोकांदा लागिबा हयेंग अप्रैल की तांग कुमंगा सिदा डेमोक्रेटिक ओइबा खोंगचत अमा मणिपुर मियामना लेंगाक्ता वाहंग हंगबा अदुमलबा खोंगचत अमा पांगथोकजगनी हाइरिबा खोंगचत असिदा एकोइना डिमांड तरुक वाहंग तरुक खक अकोई हंगजगनी अदुना हाइरिबा खोंगचत असिदा लेबाक मियामदा अपील तौजनिंगबदी खोंगचत असि यामना पीसफुल डेमोक्रेटिक ओइबा मियामगि ओइबा खोंगचत अमगा लोइना पिसनगदोरिबसिदा मणिपुर कन्नबगी थौदांग मियामदा थवाई हक्चांग याउनु याउबिरिबा मणिपुर गी मियामना सरुक यामिनदुना मणिपुर गवर्नमेंटदगी मखोइगी चपचाबा फिरेप असि लौनबगिदमता हंगबा खोंगचत असे मसिदा सरुक यामिनसी ngase chaurak na pung taru kaminitara chatpa matamda ukrul district ke manung chanba mulam village da tangkhul khulai paiba singa ko ke militant singa akan mamong da nongmai kapna khre hairi thaudoga seda mi ani laikhidre haina ko ke np manipur ge cherol amada yaning da phongdorakli laikhidraba ani adudi letlal chahi nifumdoi amasung pauminlun haulai chahi taramapal सूरे मियोई खरसु अशोक अपन नंगले हरे मुलाम विलेज के युम तरातरेत मई थारमले कुंजा सिंह साफगदबा मफमदा चेनखरे मफम अदुदा नाकल अनिगी मरक्ता चाउना उंखतनरी हरे मुलाम विलेज अथॉरिटी के सेरोल अमदा ngasi नोंयाई मतुंग पुंग अमरोम ताबा मतमदा खुल नकना नोंमै कापा मखोल ताखी अयुक पुंग 5 मिनिट 13 रोम ताबा मतमदा खुंदा नोंमै कापसिन बगलोइना युम सिंह मै थाखी अप्रैल 15 अमसुंग 19 दसु खुलसे द खुलाई पाइबा सिंगना लंदारकपगी थौदोक लेख्रे हाइरे थौदोक से कुकी एनपी मणिपुर अमसुंग कुकी वुमेन्स ऑर्गेनाइजेशन फॉर ह्यूमन राइट्स ना यानिंग द बफोंगदोरकले कुकी मिलिटेंट सिंगना एम्बुश तौरकपदा नागा विलेज गार्ड अमा सिरे अहुम सोकले हाइरे थौदोक से ngarang उखरुल डिस्ट्रिक्ट के सिरारा खोंग अमदे सिना कैथैगी मरक्ता थोकिबने लेखिद्रबा नागा विलेज गार्ड अदुदी चाट्रिक खुलेन विलेज तगे होरसोकमी जमांग चाही कुनमापल अपोकपा लुंगसिम जमांग कवी माकना सिरारा खोंग अमदे सिना कैथै मरक्ता चटलिंगाइदा कुकी मिलिटेंट सिंग अदुना एम्बुश तौरकपनी हाइरे थौदोक अदुदा सोकलबा मियोय सिंग अदुना हुनपुंगदगी सोंगसोक महुंग चाही 13 माकी निंगोंग अमसुंग फैगंदा नोंमै मरुन पांदुना सोकपनी नंबिसादगी
Ramsang Chahi Kuntrat Nitoina, Chairungda Nongmei Maruna Panbane. Khalhang village tagi chahi kuntaruk suraba Warengam Mahakna Ngaksamgi Tungthangba Sarukta Sokpani Asokpa Singh Ukhrul District Hospital da Puraklaba Matungda Mio Ani Makhataba Rimsta Layeng Kitamag Helicopter da Imphal da Purakre Tawdogasagi Matangda Tangkhul Nagalungna Laikhidabagi Imung Manungda Awabadasu Sarukyari Haina Fongdurakle Amaromda Soklaba me ahungi manungda Ramsang Kamodang Songsok Rims Hospital da Yorakpada Chingai Kendrogi MLA Kasim Basum Fungyar Kendrogi MLA Laisio Kaising Yauna Mio Kyana Yengsin Ke Asok Pagi Fibam Yengsilaba Matungda MLA Kasim Basum na Fongdoki Bada Kulai Paiba Masel Mukna Bada Micham Miam Sokanduna Wahan bagi thawong ase condemn tawi sing amasung tampak ta thok liba irang laksinaba state amadi central lengakna security thaduna hotnaba yaba hotnari adubu irang laksinaba hotnabada awaba kaya thengnari haike tika som ambusta chenaba sing faba ngamlabra haina ISTV na hangbada hauzik maki oina mihat aduda chenaba faba leitri haina pakhum piramki Sokpasingdo imbalwa hostel sira bureaucracy ay honorable chief minister aduga state gi officers sing mayam buchu khatak pa phungdari ay sogiba ay gi praja sing si sumaina imbalda treatment bureaucra hai ay bawa thaja bangamda le mansida khorang khadan government to gi ba sing ga yam ay chief minister yam thakale aduga state gi mayam officers sing mayam buchu yam thakat pa phungdari si state government the best level aduga central government is adum security mayam je deploy do adugo praja sing si damda se tumani jingda se tuman control do ba ha si chicken madam se amno wa di wai adugo aina ngsi thoi no ngai dam sine moi ba ba masin tapnar moi gi anti social elements with praja bu ga sumana praja sing nahan akhoi gi tem ga sum thok ku ku ba na uchulam da hek am du no ngai leba matam se am ba si ma thok thok bi ba hai si lebak si gi lengak sasun de yo ba ai bhog su si ma si amuka kon amok thokna ba hai si build do ni civil ka civil sumai tong ba how Manipur si kamai na future si sra ai ba ki wa Tourist Singa Mayok Nabada Asok Apan Nanglaba Tangkhul Asok Pakuding Mak Layang Bagi Thodang Puragani Haina Ijamgi Anagi President and Rajendro Elias Boinangasi Ukhrul District ki Sina Kaital area da Kuki terrorist singna nongmai kaplakpada sokpadagi rimsta puraklaba anaba singi fibam yengba lakpada fongdokre Rajendro na makha tana fongdokhibada suda leriba Kuki kulai paiba sing yengsindabana Ukhrul lambida Tangkhul sing chatpa ngamdana leriba se lengak na thobada miteng changdrabadi hena lusilakpa yai Kuki terrorist singna chathaba ka henba thawong ase yade haiba ama utpa tangai fadre haike Project se yamna nuaitabase khoi yelongmi khoi do ina atathai na maithei de onjal lamga mung tangkhul ne onjal lakpa tangkhul lor kan another khoi thrup amadam onjal lakpa yabagi posil laibana state government na adu central government na yamna tokna yengsan de kan da atuba action ma local ma pamjai local log debu taraga di madudagi mari pidagi majawi hawur kan da yam chouba thon in the forum khoi thor katra hai simaina state government da apim tokjuri Thasege taret ke ayuk pung amarom taba matamda Moirang Police Station ke manung chana laiba tronglaubi awang lekai da Kuki militant singna bom ge attack tawduna angangani hat kraba matung khoisaung naraba miyamna pigal mall da laiba CRPF camp ta thomjin bada CRPF na nongmai kaptuna laikhidraba mioi ahung ge siba hakchang JC ma de imung manung ge maikai dagi thamkiba wafam sing lenga ka point khara da yanaba purakpadagi ngasi rims ki miral sangdagi lauraga aroiba mathau mangam pangthokre CRPF na nungmay kapthorak pagi thaudok aduda laikhidraba mesing adudi torbung waikhurok tagi Laisram Jiten Fabak Chau Ikhai awang lekai dagi Huidrom Michael Elias Henry amadi Kumbi Tera khong dagi Wahengbam Bobby ni Wahengbam Bobby gi mama Laisram Jiten na paume sing da phongdorak pada JC ma de victim gi imung manungi meri singna lengak ta thamkiba wafam sing point kharada yanabadagi JC ga khanaraba matungda laikhidrabagi nupi mama amadi macha masu singna chafam thakfam khangdana wana lairiba fibam sing asigi yenglaga asiba hakchang sing asi lobani tronglaubi gi angang ani sikhibagi oinadi JC na lengak ta taliba demand sing fangdriba fauba JC amadi CSO singna changsilak pa khongjang singda laikhidraba imung manungi maikaidagi mapung fana sagat kani haike ꯑꯩꯈꯣꯏꯒꯤ
JC amadi victim gi mioi singna government da kon thamjagi ba point adu khara makai di government na aya ba bibi badagi le hori ba victim amadi JC khanar ba matungda di victim singi mama adu dagi magi pi mai macha sing se to matik suffering sa da takta dana suffering oi basi si yenga ba matungda akoina si basi lawjabani koi trong lawi da legi da ba angang ani sigi koi makha ta boina koi jangsil leba koi gi mihat basing pangri bo fa bo koi support chung tawjagani adu justice pangri bo koi CSO NGO adu praja mayam na manipuri praja mayam na jatari bo khongjang da koi sum makha ta na koi sum support koi sum tawjagani Laikhidraba micham ahum gi thawai yaudrba hakchang ngase imung manung amadi miyamna rims ki miral sangdagi puraklaga Bisnupur district ki kumbi SC Fogakchau ikhai da leiba torbung lamthabung da lairol chanduna aroiba mathau mangam pangthokre makoi ahum gi thawai yaudrba hakchang adu purakpada relief camp ki IDP sing amasung mioi kyana trong lawidagi hauraga Fogakchau ikhai fawa lambi da lei chaiduna Laikhidraba sing gi thawai na ingna chikna leinaba thaunikhi torbung lamthabung yawraklaba matamda lining laishol pangthokduna Laikhidraba singi imung manung amasung miyamna aroiba mathau mangam tawduna Laikhidraba athauba sing adubo lairol chankhi tungda peace committee kanglaipak Manipur amasung thamna pokpi nupi yaifa marukna sinduna lairol chankhiba mafamda mairakatuna Laikhidraba singi thawaina ingna chikna leinaba thaunikhi Impal East District Yangangpokpi Police Station na Koliba Yangangpokpi Bazar da Yangangpokpi ke koibada khundaminari ba tongan ba furup kyagi Mairapaibi maruoina Furil da lairiba tangkul amasung maitai Mairapaibi singna National Highway 202 Imphal ukhul lambi thingbagi khongjang sangsinkhre ngasi khongjang adu da saruk yakhibi amana phongtokibada haukiba tang tara tareta Manipur gi Chief Minister na ukhul da laklamlaba matung National Highway singda kanana su athingba pibalaiti haikrabasu pungni funipal gi manungda Imphal dagi masa layang luraga halakiba Micham Prasada Central Force laina kuki militant singna numai kapsinduna miwe ani hatkiba amasung Central Force laina tronglawbida angang ani hatkiba Center amasung State Government na khangna una usinada ba thawong yaning da ba utpa oina Center Force singi thingbagi khongjang sangsinbani haike hangning badi koi mi kyam shiraga government sina action logira haibusu khangni koi gi tungda laiba anga koi gi misu ija su miam gi damak haina koi se khara ningthi nungai na hingjage haibagi koi na appeal tawjabane adugi lariba Central Force miam se koi damakti shanti nate koi damakti wakhan wani ngai ne haibagi koi na welcome tawjade haibusu All Manipur Recognized Private Schools Welfare Association na sinduna tronglawbi thodok amadi CRPF na mi ahum hat ki babu yaning da phongdok poina kai sampat lemazam lekai community hall da wakat khongjang jangsin khre tungan ba private schools kya dagi lakpa teaching non teaching staff kya su saruk yakhe wakat khongjang adu da tronglawbi amadi litan gi mi hat yaning de Manipur dagi Central Force lokto o angang hatpa faduna dandi pi gadabani haiba placard kya su paike thawrang ga mari lenana All Manipur Recognized Private Schools Welfare Association President Joy Kumanna thokliba irang asida Laikhidaba made soktuna lairiba kayagi mafamda All Manipur Recognized Private Schools Welfare Association awaba phongdokle irang asina maram oiraga mahiloisang kaya thonglonba asina tungi mahiroi kyada mangjagani All Manipur Recognized Private Schools Welfare Association ki thopuba amade oja amadi mahiroi kyana isu kayada adumak sarukyaduna lakliba April kuntaretagi Valley da laiba private school thong hangba sida lamdama sida laiba CSO lalai look kayana mateng pangbiu haike akoi tongdaba yadraba kaya lakpa taragasu akoi school authority oja sing akoi loinamuk yaujage aduga laiba khumna changsin daba yadraba khunjin lakpa taragadi madumsi akoi kudimak adu yaunawai tanja loksage adu yarima khaidi akoi na masigma khunjang kaya lakpada asoba asset oiriba akoi mairoi sing amadi tungi leba kasibu apaba achumba lambi da lamsing da duruba ichai naw sinesida mai masi tamandan thambai base leba sigi mangjai ba asidagi hena mangjaba lakadra haibatu akoi All Manipur Recognized Private Schools Welfare Association
Tronglawida angang ani ama dilitanda tangkhul mioi ani hatpa du PS saukip amadi thanglian pau guiti ani nani haina Federation of Haumi gi President Sapamcha Jadumanina Dulalend leiba Federation asigi office ta pangthokpa paugi mifamda maral sikre Jadumanina makha taraduna makhoi ani na tonganba Cookie State natraga separate administration fangnabagi chatharakpagi sarukama oina mitai gi senglaba laifamlen kobru amadi thangjing chingda changbada ayet apan piba amadi mihat mipun kaya chathari lamdama se engtapa tangdulai taba lamdam ama oinabagi damak lengak pairibas singna tasin usinadana election bagi mahutta foreigner khandokpagi power India lengak Minister of Home Affairs na state lengak tapiba power adu season aduna maralaiba ani asi faduna chairak piraba matamda lamdama se engtapa lamdam ama ohilase haike ngasi epak iram damsi mai hokdana sai ba mai hokna sai se karimta usanada ba tasanada udana na melaga leiba politician sing na hangdu po mathau tai irom bi bu nusiraba leipak su kan ye na khanba taragati makoi thamoi de leipak ningbagi mating do khudok pu matam hele India government asu makoi na yuk tara thamiba misam miyam bo halaliba akhoi gi leijeriba umang kokthok leiba popi thajalaiba lamdam siki naharon mayam ama drug ki ipak ta taholiba khudimak sing se makoi na bharat ki nagarik ama oina khoi bu khanbi betaragadi masu to ko tam yaure Tronglawbi amadi Gelmol gi mihat pu yaning da bafongdok tuna changangai kabui community hall da kabui khul manga pantilong tamfagai urembam changangai amasung kadin muan development organization puna senduna wakat khongjang chathakre amuko amawova MSF kohar amasung plampal gi meteng makhada chathakiba student protest aduda kabui khul manga asigi ima ibel kya su sarukya khibi nupi amana haujuk manipur gi oiriwa fiba masida yelhaumi aikhoi punsinba mathau tai manipur kan ge hairabadi aikhoi tumina laithokpa yadre khulai paiba kukinarko terrorist singna miteida amuk nagada amuk mihad punna chatharakpada Central Force singna yengduna leire Central Force na michang mikhai naigadaba oirabadi Central Force sing hanbikro mak namakha tana tronglawbi gi thodok adugi justice pigadabani masigumba thodok asi matungda amukhana thoktanaba lengak na hotnagadabani ngasi fawba kuki khutlai paiba singi mathakta lengak na karimata tawba ngamjiba se karigino haikhe Center Force na Manipur ki parza me yamunga peace hindi ba ki mahutta kuki ki standby oiraga laiba asisu asumai na tawgani haradi Center Force asisu lauthok piro akhoi masien oina akhoi na iram nam asi ngak sarage Ngarang dagi yaripok tampa kaithal da chara henbagi khongjang sangselaki bi yaripok tampa kaithal potpam fambiluf ki president ima laikhuram lairen tombi amasung member komrai latpam ongbi thambal tombi anibu ngase yuk police na lakhot khraba matung ngase ayuk ki ima ani gi mahut sinduna makha tana chara henbagi khongjang sangsen khibi ima ani mutum ibecha amasung mathura basimayum premila busu ngase nungthil pung mangaga minute kontra kare helakpada yaripok police station ge osina luchingba team ama laktuna laukhre amadi CIC yaripok ta thamkhre loinana ima singna makha tana chara henbagi khongjang sangsindana ba haiduna chara henfam set adu police na sidokre Jingnaba mi ama yumdagi natraga lambidagi faduna wahang tawba yai haina lengak na thoklakpa order asi peningai oide faningba matamda fazau aikhoi criminal natte maduda akibalaiti haina nongpok sayang apun baluf nasalgi president Ananda Laishram na lengaki order adubu miya mangda segaiduna pendaba phongdurakle tronglawbi thawdoki makha tarakpa iho amu oina haujik miyam na changsiliba iho asibu sawgatladuna amadi lengakasina miyamgi damak khanna thabak taw haina yaripok kaithalda ngarang dagi chara henbagi khongjang sangsin khrabi ima bu ikai khumnaba phongdokhibani Ananda Laishram na Manipur lengak na miyamgi khanna thabak tawbagi mahutta miyamgi iho bunam thanaba thabak tawba si chumde iho horiba sing adu kauduna kari apen penda amadi karam na miyamgi iho asi loisinana bahotnabagi mahutta ngami haibagi matagum chingnaba mi faba yare haina anoba order ama thoklakpa haibasidi miyamgi mayokta thabak tawbagumani haike लोइना तौनिंगबना तौबदो अखो यारोय अदुना मणिपुर पुंबगे हुजि हौरिबा इरांगसिदा मयामजे कमायना सोल्व तौगदगे हारदि मयामजे वारी सानबगी मथौ ताई लैंगाकपदो हाइत्रदि तोक्थो अहैबदा सिनो हौरिबा मयामजे कौरगा वारी सानो
अथु मतम रिजॉल्व तौनब होनो अदुगी मुहूर्त डेवलपमेंट कोना तौब याबा ngakतनी मणिपुर जे मई चाखर मतुंग नखोइना कायदि डेवलपमेंट तौदनो NACN GPRN Naga Army ni chingnaba singna kene bigi kaja manga hatkre haina confirm oidaba pawama social media da sandurakle thaudoga segi matangda ISTV na fangba source amagi matung inadi thaudoga du Kamjong district ke manung chanba Indo Myanmar border da kene bigi terrorist kara michamiam da attack tawgadori haiba paw fangbadagi NACN GPRN Naga Army ki kangbu amana mafam adu da changsinduna kene bigi kadar manga AK-47 mari amadi M16 amaga konana Kadar kara mafam adudagi nathok na chen kre hairi. Tarahumdoi Suba Indian Colonialism Racist Day Thoram April Kuntarukta People's Revolutionary Party of Kangleipak Pripakna Lubasigi CHQ, GHQ, THQ, Transit Camp Sing, Training Center Sing Amasung Atai Loisang Singda Pangthokani Hairi. Lona Tinkraba Lubasigi Publicity and Propaganda Gi Charge DFS Laibak Ngakpa Luang Gi Cherolamata Numida Sida Apunba Kholau Lauminaduna Numidangda Mairagi Khungchat Chatpiu Hairi. Lisingani Kulumdoigi Me Ohumdagi Ngasi Fauba Tongan Bamfam Singda India Lengaka Suspension of Operation Su Chathariba Kuki Kutlai Paiba Singna Lamdamasigi El Homi Riba Mitay Amasung Tangkul Micham Miamda terror attack Chathariba Singh Ase India Lenga ki Arun Bathawong Amane Myanmar gi Chin State ta India na Semgat Liba Kaladan Project Mai Paknaba Chin State ta operate Tauriba Chin ethnic Kutlai Paiba Singa Chatmi Naduna India na geopolitical strategy ama oina changsilakli Masigi Matakta India na Wesia Lamdam gi Miyamgi Ningtam Ihau Singbu Muthatnaba Sin State ki Kutlai Paiba Kangbu Singh Maru Oina People's Defense Force PDF KNB Amadi Manipur Mizoram da operate Tauriba Kuki Kutlai Paiba Singhi Mateng Lauduna India Myanmar Ngamkhai da Leiba Wisiagi Lalhaulup Singbu Takhainaba Pambai ama oina seasonary Masida Chin Kuki Jo Singna Ngamkhai Paringda Kunda Minaduna Laklaba Lamdam Asongi Atai Furupcha Singbu Yeknaba oina Lauduna Lepalaitana India gi Armed Forces Singi Marum Thupna Lan Tarakle Angang amadi nupi yauna micham kyagi punsi khangu thakta temsing narakpa leptri Kuki Kulai Paiba Singna Chatharakpa terrorism Indiana Fongna Sagatli Haina Maral Siraduna Masi Malem da Chatnariba International Lobu Fongna Singnabani Indiana Makoi gi Pandam Fanglaba Matungda Chin Kuki Jo Singbu Nathairam Laga Hundok Lakpa Matamda Makoi Karamna India Myanmar Ngamkhaida Lamdamasongi Yelhaumi Furupcha Singa Amuk Hingminaba Yakadagi Haiba Sini Amaromda Miyamgi Ihosibu Namthabagi Mingda Manipur Police Amasung Central Force Singna Micham Miyam da Chatharakliba Ka Henbalichat Sing Ase Yamna Khudong Thiningai Oire Lamdam Amagi Rule of Law Ngakpa Haibasi Law Enforcing Agency Oiriba Lamdam Adugi Police ki Mathauni Miyamgi Ihosibu Namthanabagi Damak Thasi Kunithoida Lengaki Joint Secretary Homna Order ama thoktuna UAPA gi Makada Police ta Henba Power Pisinduna Micham Miyam ot nabagi Thaurang Amamuk Lokalak Libase Miyam Hupna Tengnafam Toi Hairi Hauzik Pagim Raktana Tema Break Amatang Lauminase Dada! Give him a key, you know. Other become more. Sigi yung said, next time, tinacheksin na laksila ka tamang kabanine. Dada lang si Juhar habaga ang takidrabo. Asum na, mayam na machalbog na option lugum. Basigi yung masilub, aso yung antok ka dabatagi. Next time, tinangap seli. Next time, Juhar habating matok na nabasim mani. Zaman mo isi na mana, concrete katok na tinagaw matanda, kapamang amok ka na hinggal adali. Next time, strength is in the way. Honglagli ba punsigi lambi sida, aray ba tsaba yaba makay sasinari. Aduna hidak lang thak kayama sadaba yarakte, sasil liba singduna adom gi liver da, kayam sokhan likhang bibra. Liver na bu soklaba, saning thakning ba phawdaba puk nungai taba, khong hamba nungai raktaba amadi kuchu kumen senghalakti. Kuding magsibu ngaktok ke hairabadi, Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matam ginungsit nungsa amadi ayinga sana maram moiraga, lok tungba amadi kubana singba tatana tohali. Pumna magsibu kudak tapahan ba ngamlaba, Capidon Cup Syrup. 100% herbal product ni lok khubada natana nakmahi sialaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiyo. Capidon Cup Syrup.
ब्रेक की तुंगदे तराम नोकचरी मखताबा पाउ पिजरी मणिपुर स्टेट कला एकादमी ने सिंधुना ललित कला एकादमी भुवनेश्वर के गैलरी दा ngasi कुंट्रामाथोई सुबा आर्ट एग्जिबिशन ललित कला एकादमी भुवनेश्वर के सेक्रेटरी रामकृष्णना ललित कला एकादमी भुवनेश्वर दा हौदोखरे एग्जिबिशन अदुदा मणिपुरी आर्टिस्ट कुंट्रारोंग की पेंटिंग स्कल्पचर समदि ग्राफिक्स सिंग उतले मणिपुर स्टेट कला एकादमी के सेक्रेटरी सुनंदा थोकचोम अमदि भुवनेश्वर के सीनियर आर्टिस्ट कयाना सरुक याखिबा थासिगी कुंट्रा फाउब चथगदबा थौरम अदुदा ललित कला एकादमी अवार्ड फंख्रबा सकनाइरबा आर्टिस्ट जे स्टोम्बी एन नंदरा समदि पी प्रेमसानगी आर्ट वर्क सिंग मरु ओइना हाईलाइट तौबगल लोइना सीनियर आर्टिस्ट सिंग अमदि मणिपुर स्टेट कला एकादमी अवार्ड फंख्रबा होगलखलिबा आर्टिस्ट सिंगी आर्ट वर्क क्यासु डिस्प्ले तौरी थासिगी तांग कुन अमसुंग कुन माथोइदा वांगजिंगी इरांगदा सोकपदगी रास मेडिसिटी द लाइकन अदुना लेरिबा हाइरोक पार्ट 3 दगे तखल चंगबम रोमेश समदे अलांगबम नंदाबिरा अनेगे लायेंगबदा मतेंग ओइननबा पीपल्स वेलफेयर एसोसिएशन हाइरोक की थौमे सिंगना सेल गे मतेंग पांखरे हाइरोक की मियामना सेम्बा पीपल्स वेलफेयर एसोसिएशन हाइरोकना मतुंगदसु लेबा के ओइबा थौदोक सिंगदा अवा अना तारबा सिंगदा लेप्तना मतेंग पांगनी हाइरि जेनिम्स नर्सिंग एसोसिएशन के प्रेसिडेंट लेमा पोकपम रंजिताना मीडिया थंबा तारगसु लुक की फैक्ट फाइंडिंग टीमना फंगलिबा असेंगबदी सेलना कंप्रोमाइज तौरोई हाइना केसीपी तैबंगानबा ग्रुपना हाइरि लोना थिंख्रबा लुबासी की पब्लिसिटी सेक्रेटरी सलाइंगनबा मिथै की चेरोल अमना खुलाई पाइबा ऑर्गेनाइजेशन अमा ओइबा तारगसु नुपी अंगांगदा किहन खंगहनबा कनागुंबा मिय खरना लुफ्ता तमसिलकपा अरानबा वाफम सिंगदा लाली चुम्मी थिदोक्तना कनागुंबा मिय अमतगी मथक्ता पर्सनल अटैक तौबा लैते हाइरे नंबोल लेमा पोकपमदगी लेमा पोकपम रंजिताना मीडियादा सेंगबा सारगा वाफम के थंबा तारगसु लुक की फैक्ट फाइंडिंग टीमना फंगलिबा सेंगबा चुम्बा वाफम सिंगबु सेल खरगा मंतिक नरगा खक वारोशिन पुरकलोय रंजिताना करी मरम की मसागी मराल कुपसिन बहोन रखलिबनो जेनिम्स की कॉन्ट्रैक्ट स्टाफ नर्स सिंगना लाना सेल खाइना रुबा अमदी लुब असिन चंगसिलकपा अरान अहुई थिदोकपगी लिकलम असिगी मनुंग चना इम्फाल ईस्ट पुलिस ने एफआईआर अमा लौखतुना स्टाफ नर्स सिंग अमदी हॉस्पिटल के ऑफिशियल सिंग स्टेटमेंट लौबा होरकपा असिदगी मसागी मराल कुपसिन बहोनबदा मसा खक ngakthok janaba hotnarakpada lub asibu aranba tahanaba hotnarakpani लुबसिना हौजिक मखाताना जेनिम्स के अमोटप सिंगी मतंग दहेना कुपथना थिजिनबा हौरुबा मतमदा लिलोंगदगी एमडी फिरोज खान कौबा साइकियाट्रिक वार्ड के मियो अमसु हॉस्पिटल सुकाकादना थागी तोलोप लौदुना लैरे हाइबा खांगबंगमले हाइरे चाहिए कोर्स लौबा क्लास 12 के एग्जामिनेशन दा डिफरेंटली एबल ओइरबा जिरीबाम डिस्ट्रिक्ट के बिनिला खुमुक चमना फर्स्ट डिवीजन द पास तौरपबु इकाई खुमनबा उतखिबगा लोइनना फेलिसिटेशन सेरेमनी पांगथोखरे जिरीबाम डिस्ट्रिक्ट के लखीपुर दलैबा आईसीडी कैंपस दा अचीवमेंट ऑफ राइजिंग मेडन एआरएम ने सिंधुना पांगथोखिबा फेलिसिटेशन सेरेमनी अदुदा सुपरिंटेंडेंट ऑफ पुलिस जिरीबाम प्रकर पांडे मैरी क्लब लखीपुर गे प्रेसिडेंट हाउरोकचम ब्रोजेन अमदी जेडीओ जुरीबांगी डी लुक्राम रोशन DI Lukram Roshan Meite Nachingba Mioising Sarukyake Kumukcham Benila Picklingai Hona Makong Kaktana Iba Horake Jiribam Higher Secondary School da Class 12 Commerce Stream da First Division the Past Pagalunina Computer Science da Mark Wangna Fangduna later Mark Fangmangamke Ningsing Bayai Benila Kumukcham Class 10 Examination da Su Mark Wangna Fangduna First Division the Past Wangamki Amadi later Mark So Fangmangamki Differently able Oidaba Ichapokle Haiduna Lotsilaga Biganu Madugi Mahota Makoya Pamba Karino Kangdok Piduna Tauna Hapiu Makoida Tongan Tonganba Makagi Hai Singba Kaya Yauribani Mia Marakta Tilhanbiu Puna Sogat Minasi Haiba Wafam Benila Kumukcham Gi Apokpa Kumukcham Bizuina Tauramadu the Fongdoke ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯅꯥꯏꯕ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯑꯩ ꯃꯥꯕꯨ ꯂꯨꯛ ꯗꯥꯎꯟ ꯇꯧꯔꯒ ꯑꯩꯗꯤ ꯃꯥꯕꯨ ꯀꯩꯅꯣ ꯇꯧꯅ ꯊꯝꯕꯤꯒꯅꯣꯕ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯣꯏꯄꯣꯠ ꯑꯃ ꯄꯤꯊꯣꯔꯛꯑꯕꯅꯤ ꯇꯣꯉꯥꯟꯕ ꯃꯉꯣꯟꯗ ꯃꯒꯨꯟ ꯑꯃ ꯄꯤꯊꯣꯔꯛꯑꯕꯅꯦꯕ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯈꯪꯗꯦ ꯏꯁꯩꯗ ꯈꯪꯗꯦ ꯑꯦꯅꯤꯕꯣꯗꯤ ꯃꯉꯣꯟꯗ ꯄꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯗꯤ ꯏꯆꯥꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ ꯃꯥꯅ ꯑꯍꯩ ꯑꯍꯩꯕ ꯇꯦꯂꯦꯟ ꯏꯁꯩꯗ ꯈꯪꯗꯦ ꯀꯩꯅꯣꯗ ꯈꯪꯗꯦ ꯑꯗꯨꯒ ꯄꯨꯊꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ SP Jiribam Prakhar Pandena Benila Kumuk Chamna Mark Wangna Fanglakpa se Tagat Ningaini Jiribam da Lariba Tongan Tongan ba differently able Oidaba Singnasu Kana Hotnaduna Tongan Tongan Bahiramda Mai Pakpakea Purakpa Ngamna Bahotna Minase Haike
बोर्ड एग्जाम्स में उसका टॉप परसेंटाइल आया है। पर कंप्यूटर साइंस जो एक ऐसा स्ट्रीम जो है जहाँ पे पूरे देश में नहीं पूरी दुनिया में जो गर्ल्स हैं उसका नंबर काफ़ी कम है। जितना हम चाहते हैं कि गर्ल्स जो हैं कंप्यूटर इसको पढ़ें, कंप्यूटर चलाना सीखें, उसको यूज़ करें, वो हम कर नहीं पा रहे हैं, लेकिन विनीला ने वो भी करके दिखाया है। दिस इज़ समथिंग, ये हम सभी को इस चीज़ में प्राउड होना चाहिए। Manipur Public Service Commission MPSC na lauba Manipur Civil Services Examination 2022 da mai paglak laba Khatrigao Assembly Constituency ke manung da laiba miyoi sing da Imphal East ke hanagi upa adhaksya Khatri tamana pukning thogatkre exam asida kongpal khaidem lekai dagi Khaidem Bihari amadi Khaidem Balagi machanupa Khaidem Raju amadi Kongba Laishram Lekai dagi N Pahari amadi N Nandini gi machanupa Prabhakar Ningombam mai paklakhibani makoi ani gi mayumda ngasi Khatri tamana chatuna achamba khudol sing piduna pungning thogatkhi National Center for the Performing Arts Nariman Point Mumbai ne senduna pangthokliba Mudra Dance Festival 2026 Manipuri Pung Cholom Dol Dulok Cholom Moibung Khongba Punna Pungkhai amagi oiba thoram ama Sri Govindaji Nat Sankritan Wangkhai Palace Compound Imphal gi artist Dr. Chakram Narendra Singh na luchingduna Experimental Theatre da pangthokre thoram asida Manipur gi oina saruk yakhiba artist singdi Dr. Chakram Narendra Singh Laishram Ren Singh, Ningombam Singlenchana Maitei, Samarai Latpam Romeo Sharma, Blessing Sun Pangambam, Tenishan Pangambam, Irom Rojit Singh Festival asida topa state ki oina Bharatnatyam, Odissi, Kathak, Mohini Atamgi Fajaraba classical dance kaya mapung fana saruk yakhe. Sanabagi Pawi Kugi Senior Sports Journalist Boya Ningthozamdagi Lawirase. All India Football Federation gi meng makhada tha sigi tang kunterete gi mathang tha me taruk phauba tim kunna grumari thongna khaidutuna India gi tongan ba ground mari Kumalapak Sports Complex ki main stadium sai tagel gi artificial turf ground Maruna Football Stadium Madhya Pradesh amadi CSE Football Arena Bengaluru da pangthokadoriba I League 3 da ahanba waina state asigi mahut sinduna saruk yagadoriba FC Rengdai gi sanaroi sing fajaba performance piduna mai pakpangamnaba hauji Kumalapak Sports Complex ki main stadium da coach oina Thaudam Joy Chandrana tambi takpiri None district based wamadi Zilea Rongpui Sanaroi Singh promote Tanubagi Pandamda Hokiba Sok Lising Nisumna Kuni Toida established Taukiba FC Rengdai All India Football Federation gi Makhada Tha Segitang Kunteritegi Mathang Tha Me Taruk Phauba FC Rengdai ni Yumbu Oiduna Kumalapak Sports Complex ki main stadium da Pangthokadariba I League 3 gi Group A da Saruk Yariba Team Manga FC Rengdai Manipur Sikkim Brotherhood Football Club Sunrise Club Odisha Ara FC Gujarat amadi Maulai Sports Club Meghalaya gi match sing sanagadori FC Rengdai gi ahanba match tha sigi tang kunipan gi ayupung mapal tabada Ara FC Gujarat ka sanagani ani suba match me tang amagi ayupung mapal tabada Sikkim Brotherhood Football Club ka sanagani ahum suba match me tang ahum gi nukilpung ahum tabada Sunrise Club Odisha ga sanagani mari suba aroiba match me tang manga gi nukilpung ahum tabada Maulai Sports Club Meghalaya ga sanagani All India Football Federation na mangjongna mafam amadi matam lepkhrabani na yaithok yesen gi khudong chabal leitabana yumbu oibagi khudong chabal lauraga Manipur da lairiba football bu pamjaba singna sanagadoriba match sing asibu yengba lakpiduna sanaroi singi pangal thongna hapiu haina coach soina tambi tapiriba FC Rengdai gi Thaudam Joy Chandrana network asiga akhanana unabada phongdorogle aina hojik Rengdai gi aina team I League 3 sanagado si aina coaching toroga lejabane team gi preparation ji November December da gi hobune adubu akoina team prepare tawna akoina tournament ahum ma sanajagare khuna makha ta na hojik jathajari 2022 dagi nauna thoksarakpa aduga koi last season je koina sona chanbidana koina Premier League champion oi bagi matung inna koi handaksi Indian I League 3 ki sanabagi prepare toroga hoji ayamba koi preparation loira na lojai akoi player se amana koi nahanga young star nga
ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯌꯪꯁꯇꯔ ꯉꯥꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯈꯔ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯝꯕ ꯑꯩꯈꯣꯏ ꯑꯗꯨ ꯃꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯟꯖꯜꯂꯒ ꯑꯩꯈꯣꯏꯅ ꯇꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯕꯦꯁ ꯅꯣꯂꯦꯖꯗ ꯕꯦꯁ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯇꯤꯝꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯥꯅ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟ ꯂꯩꯖꯩ ꯑꯦꯖ ꯑꯦ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤ ꯏꯟꯖꯨꯔꯤꯒꯨꯝꯕ ꯀꯔꯤ ꯀꯔꯥꯒꯨꯝꯕꯗꯤ ꯀꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯐꯤꯠꯅꯦꯁꯀꯤ ꯀꯔꯤ ꯀꯔꯥꯒꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯦꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯩ ꯇꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯤꯝ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯅꯨꯡ ꯈꯤꯇꯪ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯥꯏ ꯂꯤꯛ ꯊꯥꯔꯠꯁꯤ ꯐꯤꯛꯆꯔꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯉꯟꯅ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯑꯗꯩ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯇꯤꯝꯁꯨ ꯂꯣꯏ ꯂꯥꯛꯈ꯭ꯔꯕ ꯑꯗꯨꯅ ꯄꯣꯁꯄꯣꯟ ꯇꯧꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯁꯤꯖꯟꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯉꯥꯏꯐꯗꯅ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯟꯚꯣꯜꯃꯦꯟ ꯇꯧꯕꯒꯤ ꯀꯩꯅꯣꯗꯣ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯁꯨꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯉꯥꯏꯐꯗꯅ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯔꯒ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯁꯥꯟꯅꯒꯗꯧꯔꯤꯕ ꯇꯤꯝ ꯃꯌꯥꯝ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯇꯉꯥꯏꯐꯗꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯑꯥꯏ ꯂꯤꯛ ꯊꯥꯔꯠ ꯍꯟꯗꯛꯀꯤ 2025-26ꯒꯤ ꯁꯤꯖꯟ ꯑꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯎ FC ꯑꯃꯗꯤ FC ꯔꯪꯗꯥꯏ ꯑꯅꯤꯅ ꯍꯣꯁ ꯇꯧꯖꯕꯅꯦ ꯍꯥꯏꯔꯤꯕ ꯑꯥꯏ ꯂꯤꯛ ꯊꯥꯔꯠ ꯑꯁꯤꯗ ꯇ꯭ꯔꯥꯎ ꯑꯃꯗꯤ FC ꯔꯪꯗꯥꯏꯅ ꯍꯣꯁ ꯇꯧꯖꯕꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜꯕꯨ ꯉꯥꯎꯖꯕ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯕꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯀ꯭ꯂꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯪꯗꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯎꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯍꯥꯎꯁ ꯐꯨꯠꯕꯣꯜꯒꯤꯗꯃꯛꯇ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯨꯝꯕ ꯑꯥꯏ ꯂꯤꯛꯀꯤ ꯍꯣꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜꯕꯨ ꯉꯥꯎꯖꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯦꯖ ꯑꯦ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ Assam Cricket Association Gaming Makada Guwahati da Chathariba Anisuba North East Rising Cup Under 17 Girls Cricket Tournament ki Judges Field Guwahati da Sanakiba match ta Manipurna Arunachal Pradesh bu wicket mangada maitiba piduna semi final sangkhre match asida Arunachal Pradesh na tos ngamduna apiba over kuntra mangada wicket loina turaga run cham ga subna ani khak lawki masigi paukamda Anisuba batting tawkiba Manipurna over kunithoi ga ball anida wicket manga khak turaga apiba target adu yautuna match asi mai pakhibane match asida Manipur gi sanaroi yumnam isa pamuna wicket ahum amadi Laisram Kalpana Devi na ball ni futareta run kunmari lauki Megi tang tara mangadagi tara taret fawba Rajasthan ge Jaipur da pangthokadaba Wako Indian National Kickboxing Championship ta saruk yagadaba sanaroi singi trial selection lakliba April gi tang kun Nepal da Samasaki High School Moirangkhom Bazar da ayuk pung Nepal dagi nungtil pung mari fawba pangthoklagani haina Kickboxing Association of Manipur ge maikai dagi khangalakli Directorate of Youth Affairs and Sports Department ki miteng makada District Youth Affairs and Sports Officer Imphal East na senduna tha asigi tang kuntra dagi mathang tha me ama fawba Kumalampak Sports Complex ke boxing arena da chahitara manga makhage nupi macha gi boxing ge Asmita City League pangthok lagani saruk yagadaba boxer singna DYASO Imphal East natraga Directorate Office ke Khelo India Mentor S Suresh gi Office matamda form lauraga tha asigi tang kun mapal fawgi manungda Aadhar card amadi mari lainaba che chang sing pisilakadabani hena akupa marol DYASO Imphal East gi khanglaba yagani hairi aroi bada maroi paw mukhanna pisari Kokomina hayeng nungthil pung amadagi laingakta miyamgi wahang khongchat chatnaba thaurang tawkhre Ukhrul District Mulam Village ta khut thokna bada kuki militant ani laikhidre Sirara khong manakta kuki militant singe ambusta Naga Village Guard amasire ahum sokle amadi Dronglaubi thogdoki matungda Gelmolda CRPF na nongmai kapada laikhidraba me ahongi hakchang ngasi lairol chankhre Ngasigi wena dia ISTV na sandok chaba Manipuri pau matanga sida loishinjare medeng tabri pumna makpo amuka hana khurumjare